News Live-ꯒꯤ ꯃꯥꯏꯀꯩꯗꯒꯤ YouTube ꯆꯦꯅꯦꯜꯕꯨ ꯍꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ YouTube ꯆꯦꯅꯦꯜ ꯍꯥꯡꯕꯤꯅꯤꯡꯕ ꯕ꯭ꯔꯗꯔꯁ ꯑꯃꯁꯨꯡ ꯁꯤꯁꯇꯔꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ 100% ꯁꯦꯐ ꯑꯦꯟ ꯖꯦꯅ꯭ꯌꯨꯟ ꯁꯄꯣꯔꯠ ꯑꯦꯟ ꯀ꯭ꯔꯤꯌꯦꯁꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯆꯒꯅꯤ ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯐꯂꯥꯏꯟ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ YouTube ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯗꯤ YouTube ꯆꯦꯅꯦꯜ ꯂꯣꯒꯣ, YouTube ꯊꯝꯕꯅꯦꯜ, ꯇꯥꯏꯇꯜ, ꯗꯦꯁꯀ꯭ꯔꯤꯞꯁꯟ, ꯀꯤꯋꯥꯔꯗ SEO, ꯍꯦꯁꯇꯦꯒ, ꯑꯦꯗ ꯇꯦꯛꯁ, YouTube ꯆꯦꯅꯦꯜ ꯀ꯭ꯔꯤꯌꯦꯠ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯁ ꯐꯤꯅ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 1,000 ꯑꯣꯏꯖꯒꯅꯤ ꯃꯐꯝꯅ ꯅꯝꯕꯣꯜꯗ ꯑꯣꯏꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩꯒꯤ ꯐꯜ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯦꯁ ꯔꯥꯁꯤ ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯕ ꯑꯣꯏꯒꯅꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯟ ꯊꯨꯝ ꯆꯪꯒꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯤꯡꯆꯠ ꯐꯪꯕ ꯅꯨꯄꯥ ꯅꯨꯄꯤ ꯇꯤꯟꯅꯕ ꯑꯣꯏꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯌꯥꯝꯅ ꯐꯒꯠꯂꯛꯄ ꯃꯇꯝꯅꯤ ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯂꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯉꯧꯔꯨꯅꯕ ꯃꯆꯨ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯤꯊꯨꯟ ꯔꯥꯁꯤ ꯉꯁꯤꯁꯨ ꯗꯥꯎ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯩꯁꯥ ꯈꯔ ꯃꯥꯌꯣꯛꯅꯕꯅ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯕꯤꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛꯇ ꯑꯄꯟꯕꯅ ꯍꯦꯟꯅ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯃꯁꯨꯡ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯀꯔꯀꯠ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯀꯥꯏꯕ ꯑꯄꯟꯕꯅ ꯍꯦꯜꯂꯤ ꯄꯨꯛꯅꯤꯡ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯉꯧꯔꯨꯅꯕ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯁꯤꯡꯍ ꯔꯥꯁꯤ ꯉꯁꯤ ꯐꯥꯎꯕ ꯗꯥꯎ ꯂꯩꯈꯤꯅꯤ ꯂꯟ ꯆꯪꯒꯅꯤ ꯇꯧꯕꯇꯕꯨ ꯆꯪꯁꯤꯟꯒꯗꯕ ꯊꯕꯛꯇꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯅꯤꯡꯍꯟꯅꯔꯨꯕ ꯇꯟꯊꯔꯨꯔꯕꯗꯤ ꯑꯣꯏꯖꯕ ꯃꯥꯡꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯀꯩꯅꯥ ꯔꯥꯁꯤ ꯑꯁꯥ ꯄꯪꯇꯧ ꯇꯧꯔꯨꯈꯤꯅꯨ ꯅꯤꯡꯂꯨꯕꯗ ꯀꯌꯥ ꯃꯄꯥ ꯆꯨꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯈꯣꯏꯔꯥꯡꯂꯨꯅꯨ ꯍꯌꯦꯡ ꯐꯥꯎꯕꯗꯪ ꯉꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯇꯨꯂꯥ ꯔꯥꯁꯤ ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯔꯤ ꯆꯤꯡꯅꯗꯕ ꯊꯕꯛ ꯄꯥꯡꯕꯤꯌꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ ꯊꯕꯛ ꯃꯪꯒꯜ ꯑꯣꯏꯒꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯈꯤꯔꯣꯏ ꯍꯦꯛꯇ ꯈꯨꯆꯥꯎ ꯊꯥꯒꯅꯨ ꯉꯥꯏꯉꯝꯗꯕꯅ ꯑꯃꯥꯡꯕ ꯑꯣꯏꯍꯜꯂꯤ ꯁꯦꯜꯁꯨ ꯃꯥꯡꯕ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯙꯅꯨ ꯔꯥꯁꯤ ꯉꯁꯤꯁꯨ ꯑꯗꯣꯝ ꯗꯥꯎ ꯌꯥꯒꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯀꯔ ꯔꯥꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯐꯔꯤꯕ ꯃꯇꯝꯅꯤ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯔꯣꯏ ꯀꯥꯟꯅꯕꯅ ꯊꯟꯒꯅꯤ ꯏꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯑꯐꯕ ꯌꯥꯑꯣꯟ ꯎꯔꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯎꯠ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯀꯨꯝꯚ ꯔꯥꯁꯤ ꯅꯊꯛ ꯊꯣꯡꯕꯒꯤ ꯃꯇꯦꯡ ꯐꯪꯂꯣꯏ ꯌꯦꯡꯁꯤꯟꯕꯤꯕ ꯇꯨꯍꯠꯄꯤꯕꯅ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯀꯅꯥꯃꯠꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯒꯨꯟ ꯌꯥꯎꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯤꯟꯅ ꯔꯥꯁꯤ ꯗꯥꯎ ꯀꯌꯥ ꯂꯩꯇꯕ ꯃꯇꯥꯡ ꯑꯣꯏꯔꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯅꯠꯇꯅ ꯑꯅꯧꯕ ꯍꯤꯔꯝꯗ ꯊꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯈꯤꯒꯅꯨ ꯇꯞꯊꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯅꯤ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯄꯥꯊꯣꯛꯆꯈ꯭ꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯔꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ News Live-ꯒꯤ ꯑꯥꯒꯁ ꯇꯥꯡ 19 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯐꯜ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ
ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯔꯥశꯤꯐꯜꯒꯤ ꯑꯐ ꯐꯠꯇꯒꯤ ꯄꯥꯎꯖꯦꯜ ꯂꯣꯏꯖꯔꯦ꯫